Papunba Khulaugi update lawkhutjarake CDF commander oiba pu liam kema khongsai koba Kuki chahi yankhai Burma da lan kapnabada SAC na hatkre Burma da Kuki refugee fana yamna sikre haidi KCP PWG gi nupi kedar ama demand letter yankhai ga mapan ga kona na fare police control room na ngasi thorak pacherol amada security force na ngasi KCP PWG gi thanga chingkha laikhai degi hojik na hairok part 2 thokchom laikai da lairabi haubijam thoibi Elias Chanu kunthra ga manga kobi nupi kedar ama wangjing area dagi fare hadi mangon dagi lalhouba asigi demand letter yankhai ga mapan project secretary gi sil ani stamp pad ani mobile phone ama amasung atai documents sing recover tawre hadi amaram na ngasi police na KCP MFL gi kedar ani hianglam therapy sak sangmaijin area dagi fare hairi faraba singdi hianglam therapy sak tagi elangbam lamyan be LS abungcha kunga mapan amasung sangmaijin mamang laikai dagi laishram India Kumar kunga mangani makhoi ani dagi mobile phone ani amasung Aadhaar card ama fangle hairi amaram dangasi security force na Thongkhong Lakshmi Bazar dagi prepark ki tof upokpi makha laikai dagi longjam yaifaba LS nanau kuntra amasung wangu ahalduf tagi oinam henba kuntra ga taret Hyundai Verna car ama mobile phone ani amasung Aadhaar card amaga kona na fare haidi fawak chau ikhai da chatlu bada buffer zone lei leite khangan nabagi issue khana naba mi sing pukchel sengna thokpira u bimol Kumja 2023 gi May 3 dagi chotharakli ba irang asiga mari leinana tongan ba political leader kayana issue da khana se haina kayara khana lauzarabasu magna hojik state asida miyang gi miut oina leriba MLA yankhai ga mapan yauna MLA MP ahum da pawmi sing yaudana mifam ama famduna issue da khana si haina chebau pibada mioi ayamana pawkhum pirakte adumak pu hojik tholiba issue asi khana naba mahangna amuka su hanna miyang gi miut singna pukchel sengna thokpira u haina Lok Sabha gi MP Dr. Angomsa Bimola Koijamna mari lenaba singda khangan kre ngasi khundrak pom esigi manung chana laiba Imphal East district ki tangkham ahan chaw lampakta pangthokiba tangkham youth gym tangkham gi foundation de kam youth convention gi thoram amada wafam sing asi fongdokladuna MP Dr. Angomsa Bimola Koijamna makhata na hai kanaguma mioi khara na magna leiba khunai gi oiba wafam kaya fongdokpada mahakpu English ngangi haiduna karem kathai na ba manba thawong kaya uli loinana hojik tholiba irang asiga mari leinana issue da khana se haina mifam kaya da haina balai aduma pu mahak masana su leiba asigi prime minister oiriba BJP gi luchingba Narendra Modi na nomaijing khudingi man ki baat pangthokpa gumna state asida su hojik tholiba wathok sing asigi matang da pukning gi pawdam khana na ba mahakna hokiba October 10 ga 9 na miyang gi mifam pangthokna ba MLA amadi MP sing da chebau piduna khangan ki masida BJP ki minister oiramba amadi MLA oiriba Meeoi kungani thoirom di MP amana pirakliba chebau adubu ikai khumnabaga loinana makhoi masa masa gi Manipur gi wangmada leiba amadi hariba mifam adu yaubada khudong charoi haina paukhum pibiraki aduga atai aremba singdi paukhum amata pirakhidabani hojiksu ma ki oina di mifam ama senduna miyang gi mihut oiriba MLA amadi MP singna state asida thokliba drug ki wathokpu oiro poppy plantation gi bu oiro illegal immigrant NRC highway da changba yadabagi Churachandpur da gate mai thaduna irang thoalibasi kananano nongmai pairaga torbung da chathakiba Aki tujungbagi thabak tu kanana thoan khibano police laina aikhoi gi icheichal icha sing hinghat hatan khibadu kanana no haiba wafam sing asigi matang da yamna kupna khanasi hairiba khana naina ba mifam asi mahak na mangjongna na khana naina na ba miyam gi miut sing da chebau pibada lakna drabani na kanaguma amana hariba issue sing asida amu hana khana na ba thodang lobiu hojik tholiba irang asiga mari laina mahak na ikui dringai da Bishnupur district ke manung janba fawak chaw ikhai da changsil lubadu lengang na buffer zone leite hai kibasing adu kadai fawa leite haibadu malemi miyam na khangana na ba changsilubani mangna hariba buffer zone adu namkhai du na changsiluraga su Bishnupur district ke SP yauna atai mioi kaya da khudong charoi da ba kaya leibadagi changsin khidabani mapung oibadi hariba mafam adu da buffer zone leite haibadu mayek sengna khangmin nanabani hojik su miyang gi mihut oiriba state asigi laikhidraba MLA ama yaudana leihoriba MLA yankhai ga mapan ga loinana MP ahumna constitutional provision leina India lengak na thawoi usitaba mawongda state sida chathariba thawrang thausil sing asi yauna irang siga mari leinana chathariba thodok wathok sing mayek sengna naina duna warusin purakna ba aikhoi amutang punna phaminasi kanagumba kharanna di state asida thokliba issue sing asi khana sidi panghai da hai adumakpu mahangna hakthengna na khana na ba chebau pirubada Kanasu khanana balaki dabasi laibak thibani India da target tawraduna hu puba general amadi Yunus Khan ga unakre India da target tawraduna hu puba Pakistan gi general Sahid Samsad Midra amadi Bangladesh ki interim government gi chief Mohammad Yunus Khan ga ngasi Dhaka da unakre leiba ani asigi luchingba ani asira unakiba du da Bangladesh amadi Pakistan leiba ani gi marakta defense ta amana amagi mateng pangna bagi wafam da hena maru oina wari sanaki loinana leiba ani gi marakta multi sectoral cooperation hengar hanaba connectivity lehanba
ꯕꯤꯖꯤꯅꯦꯁ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯍꯟꯕ ꯑꯃꯗꯤ ꯇꯨ-ꯋꯦ ꯀꯅꯦꯛꯇꯤꯕꯤꯇꯤꯒꯤ ꯂꯝꯗ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯗꯨꯅ ꯕꯤꯖꯤꯅꯦꯁ ꯇꯧꯃꯤꯟꯅꯕꯒꯤ ꯃꯇꯥꯡꯗꯁꯨ ꯈꯟꯅ ꯅꯩꯅꯈꯤ ꯍꯥꯏꯔꯤ꯫ ꯖꯦꯅꯔꯦꯜ ꯁꯌꯤꯔ ꯁꯝꯁꯥꯗ ꯃꯤꯖ꯭ꯔꯥ ꯑꯃꯗꯤ ꯃꯣꯍꯝꯃꯗ ꯌꯨꯅꯨꯁ ꯈꯥꯟ ꯑꯅꯤꯅ ꯎꯅꯈꯤꯕ ꯃꯇꯝ ꯑꯁꯤ ꯏꯟꯗꯤꯌꯥꯒ ꯆꯥꯎꯅ ꯎꯪꯈꯠꯅꯔꯛꯂꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯇꯝꯅꯅ ꯄꯥꯏꯈꯠꯂꯛꯄ ꯊꯧꯔꯥꯡ ꯑꯃꯅꯤ꯫ ꯎꯅꯕ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯖꯦꯅꯔꯦꯜ ꯁꯌꯤꯔ ꯁꯝꯁꯥꯗ ꯏꯟꯗꯤꯌꯥꯒꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯕ ꯁꯤꯂꯤꯒꯨꯔꯤ ꯀꯣꯔꯤꯗꯣꯔ ꯆꯤꯀꯟ ꯅꯦꯛꯗꯁꯨ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯡꯕ ꯄꯨꯡꯗ ꯀꯤꯂꯣꯃꯤꯇꯔ 150ꯒꯤ ꯁ꯭ꯄꯤꯗꯇ ꯊꯧꯕ ꯕꯨꯂꯦꯠ ꯇ꯭ꯔꯦꯟ ꯆꯥꯏꯅꯥꯗ ꯁꯔꯚꯤꯁ ꯄꯤꯕ ꯍꯧꯔꯒꯅꯤ꯫ ꯆꯥꯏꯅꯥꯅ ꯄꯨꯡꯗ ꯀꯤꯂꯣꯃꯤꯇꯔ 150 ꯍꯦꯟꯅ ꯌꯥꯡꯅ ꯊꯧꯕ ꯕꯨꯂꯦꯠ ꯇ꯭ꯔꯦꯟꯒꯤ ꯁꯔꯚꯤꯁ ꯄꯤꯕ ꯍꯧꯔꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯄꯨꯡꯗ ꯀꯤꯂꯣꯃꯤꯇꯔ 150 ꯍꯦꯟꯅ ꯌꯥꯡꯅ ꯊꯧꯕ ꯉꯝꯕ ꯕꯨꯂꯦꯠ ꯇ꯭ꯔꯦꯟ ꯑꯁꯤꯒꯤ ꯁꯔꯚꯤꯁ ꯃꯊꯪ ꯆꯍꯤꯗꯒꯤ ꯃꯤꯌꯥꯝꯗ ꯈꯨꯠꯁꯤꯟꯅꯔꯒꯅꯤ꯫ ꯍꯧꯖꯤꯛ ꯄ꯭ꯔꯤ-ꯁꯔꯚꯤꯁ ꯇ꯭ꯔꯥꯏꯜꯒꯤ ꯊꯕꯛ ꯌꯥꯝꯅ ꯀꯟꯅ ꯆꯠꯊꯔꯤ꯫ ꯕꯨꯂꯦꯠ ꯇ꯭ꯔꯦꯟ ꯑꯁꯤ ꯁꯉꯥꯏ ꯆꯣꯡꯀꯤꯡ ꯆꯦꯡꯗꯣꯡ ꯐꯥꯎꯗꯨꯅ ꯆꯠꯀꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯆꯥꯏꯅꯥꯒꯤ ꯄꯨꯡꯗ ꯀꯤꯂꯣꯃꯤꯇꯔ 150 ꯔꯣꯝ ꯌꯥꯡꯅ ꯊꯧꯕ ꯉꯝꯕ ꯕꯨꯂꯦꯠ ꯇ꯭ꯔꯦꯟ ꯑꯁꯤ ꯃꯥꯏ ꯄꯥꯛꯅ ꯃꯤꯌꯥꯝꯗ ꯁꯔꯚꯤꯁ ꯄꯤꯕ ꯉꯝꯂꯕꯗꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯈꯣꯡꯖꯦꯜ ꯌꯥꯡꯕ ꯕꯨꯂꯦꯠ ꯇ꯭ꯔꯦꯟ ꯑꯣꯏꯕ ꯉꯝꯂꯒꯅꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯆꯥꯏꯅꯥꯗ ꯃꯃꯥꯡ ꯆꯍꯤ 2024ꯒꯤ ꯅꯕꯦꯝꯕꯔ ꯊꯥꯗ ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯕꯨꯂꯦꯠ ꯇ꯭ꯔꯦꯟꯒꯤ ꯁꯔꯚꯤꯁ ꯄꯤꯕ ꯍꯧꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤ꯫ ꯄꯨꯡꯗ ꯀꯤꯂꯣꯃꯤꯇꯔ 150 ꯍꯦꯟꯅ ꯌꯥꯡꯅ ꯊꯧꯒꯗꯧꯔꯤꯕ ꯕꯨꯂꯦꯠ ꯇ꯭ꯔꯦꯟ ꯑꯁꯤ ꯔꯤꯁꯔꯆꯔ ꯑꯃꯗꯤ ꯏꯟꯖꯤꯅꯤꯌꯔ ꯀꯌꯥꯅ ꯆꯥꯎꯔꯥꯛꯅ ꯆꯍꯤ 5 ꯔꯣꯝ ꯆꯪꯅ ꯁꯦꯝꯒꯠ ꯁꯥꯒꯠꯂꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯄꯨꯇꯤꯟꯅ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯕ ꯃꯤꯁꯥꯏꯜ ꯄꯨꯊꯣꯛꯂꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯏꯅꯔꯖꯤ ꯌꯥꯎꯕ ꯕꯨꯔꯦꯋꯦꯁ꯭ꯅꯤꯛ ꯀꯧꯕ ꯃꯤꯁꯥꯏꯜ ꯑꯃ ꯔꯁꯤꯌꯥꯅ ꯄꯨꯊꯣꯛꯂꯦ ꯍꯥꯏꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯏꯅꯔꯖꯤꯅ ꯔꯟ ꯇꯧꯕ ꯃꯤꯁꯥꯏꯜ ꯑꯁꯤ ꯆꯥꯎꯔꯥꯛꯅ ꯀꯤꯂꯣꯃꯤꯇꯔ 13,000 ꯔꯣꯝ ꯁꯥꯡꯅ ꯀꯥꯞꯄ ꯉꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯃꯤꯁꯥꯏꯜ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯑꯃꯠꯇꯗ ꯂꯩꯇ꯭ꯔꯤ꯫ ꯃꯤꯁꯥꯏꯜ ꯑꯁꯤꯒꯤ ꯑꯉꯛꯄ ꯑꯃꯅ ꯌꯦꯛꯅꯕꯒꯤ ꯇꯥꯔꯒꯦꯠ ꯆꯞ ꯆꯥꯅ ꯊꯨꯒꯥꯏꯕ ꯉꯝꯕꯒꯤ ꯇꯥꯟꯖꯥ ꯍꯦꯛ ꯐꯪꯗ꯭ꯔꯤꯕ ꯃꯈꯩ ꯑꯇꯤꯌꯥꯗ ꯄꯨꯡ 15 ꯔꯣꯝ ꯍꯦꯟꯅ ꯄꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯕ ꯉꯝꯃꯤ꯫ ꯃꯤꯁꯥꯏꯜ ꯑꯁꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯈꯨꯠꯂꯥꯏꯁꯨ ꯄꯨꯕ ꯉꯝꯕ ꯃꯔꯝꯅ ꯑꯃꯦꯔꯤꯀꯥꯅꯆꯤꯡꯕ ꯂꯩꯕꯥꯛꯁꯤꯡ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯗꯨꯅ ꯈꯝ ꯊꯦꯡꯅ ꯄꯥꯈꯠꯈ꯭ꯔꯦ꯫ ꯃꯤꯁꯥꯏꯜ ꯑꯁꯤꯒꯤ ꯔꯦꯟꯖ ꯑꯟꯂꯤꯃꯤꯇꯦꯗ ꯑꯣꯏꯍꯟꯕꯁꯨ ꯌꯥꯏ ꯍꯥꯏꯅ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯌꯨ.ꯑꯦꯁꯅ ꯇꯝꯊꯤꯕ ꯃꯈꯜꯒꯤ ꯒ꯭ꯂꯣꯕꯦꯜ ꯊꯟꯗꯔ ꯋꯥꯔ ꯑꯦꯛꯁꯔꯁꯥꯏꯖ ꯍꯧꯈ꯭ꯔꯦ꯫ ꯔꯁꯤꯌꯥꯒ ꯆꯥꯎꯅ ꯎꯪꯈꯠꯅꯔꯛꯂꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯌꯨ.ꯑꯦꯁꯅ ꯌꯥꯝꯅ ꯁꯥꯊꯤꯕ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯒ꯭ꯂꯣꯕꯦꯜ ꯊꯟꯗꯔ 26 ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯋꯥꯔ ꯑꯦꯛꯁꯔꯁꯥꯏꯖ ꯄꯥꯡꯊꯣꯛꯄ ꯍꯧꯈ꯭ꯔꯦ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯌꯨ.ꯑꯦꯁꯀꯤ ꯒ꯭ꯂꯣꯕꯦꯜ ꯊꯟꯗꯔ 26 ꯑꯦꯛꯁꯔꯁꯥꯏꯖ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ B-2 ꯕꯣꯝꯕꯔ, ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯃꯤꯁꯥꯏꯜ ꯑꯃꯗꯤ ꯁꯕꯃꯦꯔꯤꯟ ꯀꯌꯥ ꯌꯥꯎꯅ ꯌꯦꯛꯅꯕ ꯂꯩꯕꯥꯛꯁꯤꯡꯗ ꯃꯇꯝ ꯑꯃꯗ ꯍꯦꯛꯇꯗ ꯂꯥꯟꯗꯥꯕ ꯉꯝꯅꯕꯒꯤ ꯊꯧꯔꯥꯡ ꯄꯥꯏꯈꯠꯂꯛꯄꯅꯤ꯫ ꯋꯥꯔ ꯑꯦꯛꯁꯔꯁꯥꯏꯖ ꯑꯁꯤ ꯅꯨꯃꯤꯠ 10ꯅꯤ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯔꯤ꯫ ꯆꯥꯏꯅꯥꯒꯤ ꯌꯦꯛꯅꯕꯅ ꯏꯟꯗꯤꯌꯥꯕꯨ ꯊꯥꯒꯠꯈ꯭ꯔꯦ꯫ ꯆꯥꯏꯅꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯌꯦꯛꯅꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯤꯕ ꯐꯤꯂꯤꯄꯤꯟꯁꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯐꯔꯗꯤꯅꯦꯟꯗ ꯑꯥꯔ ꯃꯥꯔꯀꯣꯁ ꯖꯨꯅꯤꯌꯔꯅ ꯏꯟꯗꯤꯌꯥꯕꯨ ꯈꯝ ꯊꯦꯡꯅ ꯊꯥꯒꯠꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯐꯤꯂꯤꯄꯤꯟꯁꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯐꯔꯗꯤꯅꯦꯟꯗ ꯑꯥꯔ ꯃꯥꯔꯀꯣꯁ ꯖꯨꯅꯤꯌꯔꯅ ꯏꯟꯗꯤꯌꯥꯕꯨ ꯈꯝ ꯊꯦꯡꯅ ꯊꯥꯒꯠꯈ꯭ꯔꯤꯕ ꯑꯁꯤ ꯍꯧꯖꯤꯛ ꯃꯂꯦꯁꯤꯌꯥꯗ ꯄꯥꯡꯊꯣꯛꯂꯤꯕ ꯑꯁꯤꯌꯥꯅꯒꯤ ꯑꯈꯟꯅꯕ ꯁꯤꯈꯔ ꯁꯝꯃꯦꯂꯟꯗ ꯊꯥꯒꯠꯈꯤꯕꯅꯤ꯫ ꯁꯝꯃꯦꯂꯟ ꯑꯗꯨꯗ ꯐꯤꯂꯤꯄꯤꯟꯁꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯐꯔꯗꯤꯅꯦꯟꯗ ꯑꯥꯔ ꯃꯥꯔꯀꯣꯁꯅ ꯑꯁꯤꯌꯥꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯕ ꯌꯥꯕ ꯂꯩꯕꯥꯛ ꯑꯁꯤ ꯏꯟꯗꯤꯌꯥꯅꯤ, ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯃꯔꯤꯁꯨꯕ ꯏꯀꯣꯅꯣꯃꯤ ꯏꯟꯗꯤꯌꯥꯅ ꯁꯣꯏꯗꯅ ꯑꯣꯏꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯔꯁꯤꯌꯥꯅ ꯌꯨꯀ꯭ꯔꯦꯟꯗ ꯂꯥꯟꯗꯥꯗꯨꯅ ꯑꯉꯥꯡ ꯌꯥꯎꯅ 5 ꯍꯥꯠꯈ꯭ꯔꯦ꯫ ꯆꯍꯤ 3 ꯍꯦꯟꯅ ꯁꯣꯛꯅꯗꯨꯅ ꯂꯥꯛꯂꯤꯕ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯥꯟ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯍꯧꯈꯤꯕ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯔꯁꯤꯌꯥꯅ ꯌꯨꯀ꯭ꯔꯦꯟꯗ ꯗ꯭ꯔꯣꯟ ꯑꯃꯗꯤ ꯃꯤꯁꯥꯏꯜ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯟꯗꯥꯕꯗ ꯌꯨꯀ꯭ꯔꯦꯟꯗ ꯑꯉꯥꯡ ꯑꯃ ꯌꯥꯎꯅ ꯄꯨꯟꯅ ꯃꯤꯑꯣꯏ 5 ꯁꯤꯈ꯭ꯔꯦ꯫ ꯃꯤꯑꯣꯏ 28 ꯂꯣꯝꯅ ꯆꯥꯎꯅ ꯑꯁꯣꯛ-ꯑꯄꯟ ꯅꯪꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯔꯁꯤꯌꯥꯅ ꯗ꯭ꯔꯣꯟ ꯑꯃꯗꯤ ꯃꯤꯁꯥꯏꯜ ꯁꯤꯖꯤꯟꯅꯗꯨꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯀ꯭ꯔꯤꯇꯤꯀꯦꯜ ꯏꯟꯐ꯭ꯔꯥꯁ꯭ꯇꯔꯛꯆꯔꯁꯤꯡ, ꯏꯅꯔꯖꯤ ꯒ꯭ꯔꯤꯗꯁꯤꯡ ꯑꯃꯗꯤ ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜ ꯑꯦꯔꯤꯌꯥꯁꯤꯡꯗ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯂꯥꯟꯗꯥꯔꯛꯈꯤꯕꯅꯤ ꯍꯥꯏꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯐꯣꯔꯦꯟ ꯑꯦꯐꯤꯌꯔꯁ ꯑꯦꯟꯗ꯭ꯔꯤ ꯁꯥꯏꯚꯤꯌꯥꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ꯫ ꯔꯁꯤꯌꯥꯅ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯗ꯭ꯔꯣꯟ 50 ꯑꯃꯗꯤ ꯃꯤꯁꯥꯏꯜ 4 ꯂꯣꯝ ꯀꯥꯞꯊꯈꯤ꯫ ꯑꯃꯔꯣꯝꯗ ꯌꯨꯀ꯭ꯔꯦꯟꯅꯁꯨ ꯔꯁꯤꯌꯥꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯗ꯭ꯔꯣꯟꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯈꯤ, ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯗ꯭ꯔꯣꯟ 121 ꯔꯣꯝ ꯀꯥꯞꯊꯈꯤ ꯍꯥꯏꯔꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯃꯤꯁꯥꯏꯜ ꯂꯩꯕꯒꯤ ꯂꯤꯁꯇ ꯏꯟꯗꯤꯌꯥ ꯌꯥꯎꯗ꯭ꯔꯦ꯫ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯃꯤꯁꯥꯏꯜꯒꯤ ꯂꯤꯁ ꯊꯣꯛꯂꯛꯄꯗ ꯏꯟꯗꯤꯌꯥ ꯂꯩꯕꯥꯛꯇꯤ ꯌꯥꯎꯔꯛꯇ꯭ꯔꯦ ꯍꯥꯏꯔꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯃꯤꯁꯥꯏꯜ ꯂꯩꯕ ꯂꯩꯕꯥꯛ ꯑꯁꯤ ꯆꯥꯏꯅꯥꯅ ꯑꯣꯏꯔꯤ꯫ ꯆꯥꯏꯅꯥꯒꯤ DF-41 ꯍꯥꯏꯔꯤꯕ ꯃꯤꯁꯥꯏꯜ ꯑꯁꯤ ꯀꯤꯂꯣꯃꯤꯇꯔ 15,000 ꯔꯣꯝ ꯁꯥꯡꯅ ꯀꯥꯞꯄ ꯉꯝꯃꯤ꯫ ꯑꯅꯤꯁꯨꯕ ꯑꯃꯗꯤ ꯑꯍꯨꯝꯁꯨꯕꯗ ꯑꯃꯦꯔꯤꯀꯥꯒꯤ UGM-133 ꯑꯃꯗꯤ LGM-30ꯅ ꯑꯣꯏꯔꯤ꯫ ꯃꯤꯁꯥꯏꯜꯁꯤꯡ ꯑꯁꯤ 18,000ꯗꯒꯤꯅ 12 ꯐꯥꯎꯕ ꯀꯥꯞꯄ ꯉꯝꯃꯤ ꯍꯥꯏꯔꯤ꯫ ꯒꯥꯖꯥ ꯁ꯭ꯇ꯭ꯔꯤꯞꯀꯤꯗꯃꯛ ꯃꯨꯁꯂꯤꯝ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯔꯛꯇ ꯑꯆꯧꯕ ꯂꯥꯟꯖꯥꯎ ꯊꯣꯛꯂꯛꯄ ꯌꯥꯏ꯫ ꯏꯖꯔꯦꯜꯅ ꯄꯥꯛ ꯁꯟꯅ ꯂꯥꯟꯗꯥꯕꯗꯒꯤ ꯅꯔꯛ ꯑꯣꯜꯂꯕ ꯒꯥꯖꯥ ꯁ꯭ꯇ꯭ꯔꯤꯞ ꯑꯃꯨꯛ ꯍꯟꯅ ꯁꯦꯝꯒꯠꯅꯕꯒꯤ ꯃꯇꯥꯡꯗ ꯃꯨꯁꯂꯤꯝ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯔꯛꯇ ꯎꯪꯈꯠꯅꯔꯛꯇꯨꯅ ꯑꯆꯧꯕ ꯂꯥꯟꯖꯥꯎ ꯊꯣꯛꯂꯛꯄ ꯌꯥꯕꯒꯤ ꯑꯀꯤꯕ ꯐꯥꯎꯕ ꯂꯩꯔꯛꯈ꯭ꯔꯦ꯫ ꯄꯟꯕ ꯌꯥꯕꯗꯤ ꯏꯖꯔꯦꯜꯅ ꯒꯥꯖꯥ ꯅꯧꯍꯧꯅꯅ ꯁꯦꯝꯒꯠꯄꯗ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥ ꯑꯃꯗꯤ UAE ꯅ
ꯊꯧꯗꯥꯡ ꯂꯧꯕ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯑꯅꯤ ꯑꯁꯤꯅ ꯒꯥꯖꯥ ꯁꯦꯝꯒꯠꯂꯨ ꯍꯥꯏꯔꯕꯗꯤ ꯍꯃꯥꯁꯅ ꯃꯄꯨꯡ ꯐꯥꯅ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯕꯒꯤ ꯀꯟꯗꯤꯁꯟ ꯊꯝꯂꯛꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯒꯥꯖꯥ ꯁ꯭ꯇ꯭ꯔꯤꯞꯀꯤ ꯋꯥꯍꯧꯗ ꯀꯇꯥꯔ, ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥ ꯑꯃꯗꯤ UAE ꯍꯥꯏꯔꯤꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯔꯛꯇ ꯆꯥꯎꯅ ꯎꯪꯈꯠꯅꯔꯛꯈꯤꯕꯅꯤ꯫ ꯐꯤꯚꯝ ꯑꯁꯤꯗ ꯒꯥꯖꯥ ꯁꯦꯝꯒꯠꯄꯒꯤ ꯋꯥꯐꯝ ꯇꯝꯕ ꯉꯝꯗ꯭ꯔꯤ꯫ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯗ ꯀꯤꯍꯜꯂꯛꯄꯁꯤꯡ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯑꯀꯛꯅꯕ ꯑꯦꯟꯇꯤ ꯁꯣꯁꯤꯌꯦꯜ ꯏꯂꯤꯃꯦꯟꯠꯁꯤꯡꯅ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯁꯦꯅꯤꯌꯔ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯣꯟꯂꯥꯏꯟꯒꯤ ꯈꯨꯠꯊꯥꯡꯗ ꯑꯀꯤ ꯑꯈꯪ ꯄꯤꯔꯛꯈꯤꯕ ꯊꯧꯑꯣꯡ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯔꯛꯂꯤ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯆꯦꯔꯣꯜ ꯑꯃꯗ ꯃꯊꯧ ꯇꯧꯔꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯕꯨ ꯀꯤꯍꯟꯕꯗ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯄꯨꯟꯅ ꯀꯤꯍꯜꯂꯛꯄ ꯊꯧꯑꯣꯡ ꯑꯁꯤ ꯀꯟꯗꯦꯝ ꯇꯧꯏ꯫ ꯋꯥꯐꯝ ꯑꯁꯤ ꯇꯔꯥꯏꯅ ꯂꯧꯕ ꯌꯥꯔꯣꯏ꯫ ꯊꯧꯑꯣꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯦꯁ ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯕꯒ ꯂꯣꯏꯅꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯊꯤꯒꯠꯄꯒꯤ ꯊꯕꯛ ꯆꯠꯊꯗꯨꯅ ꯑꯀꯤ ꯑꯈꯪ ꯄꯤꯔꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯃꯁꯛ ꯈꯪꯗꯣꯛꯅꯕ ꯑꯀꯟꯕ ꯊꯕꯛ ꯂꯧꯈꯠꯂꯦ꯫ ꯃꯈꯥ ꯇꯥꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯁꯤꯅ ꯃꯊꯧ ꯇꯧꯕꯗ ꯑꯀꯤꯕ ꯄꯤꯔꯛꯂꯕꯗꯤ ꯃꯗꯨꯕꯨ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯑꯃꯔꯣꯝꯗ ꯃꯤꯌꯥꯝꯅꯁꯨ ꯑꯣꯟꯂꯥꯏꯟꯗ ꯀꯤꯍꯜꯂꯛꯄꯒꯤ ꯀꯟꯇꯦꯟꯠꯁꯤꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯁꯦꯌꯔ ꯇꯧꯕꯤꯒꯅꯨ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯕꯨ ꯂꯥꯟꯅ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯌꯥꯝꯗ ꯑꯀꯤ ꯑꯈꯪ ꯄꯤꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯑꯦꯛꯁꯟ ꯂꯧꯈꯠꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯐꯤ ꯀꯪꯍꯟꯅꯕꯗ ꯁꯤꯖꯤꯟꯅꯔꯤꯕ ꯗ꯭ꯔꯥꯏꯌꯔꯗꯒꯤ ꯄꯥꯏꯊꯣꯔꯛꯄ ꯎꯐꯨꯜ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯦ꯫ ꯑꯇꯣꯞꯄ ꯐꯤ ꯀꯪꯍꯟꯅꯕ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯁꯤꯖꯤꯟꯅꯔꯤꯕ ꯗ꯭ꯔꯥꯏꯌꯔꯗꯒꯤ ꯄꯥꯏꯊꯣꯔꯛꯄ ꯑꯀꯨꯞꯄ ꯎꯐꯨꯜꯁꯤꯡ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯛꯂꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯗꯦꯖꯔꯠ ꯔꯤꯁꯔꯆ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯃꯗꯤ ꯀꯤꯐ ꯕ꯭ꯂꯨꯒꯤ ꯁꯥꯏꯟꯇꯤꯁꯠꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯁꯨꯞꯅꯒꯤ ꯑꯃꯦꯔꯤꯀꯥ ꯂꯩꯕꯥꯛ ꯈꯛꯇꯗ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯗ꯭ꯔꯥꯏꯌꯔꯗꯒꯤ ꯃꯦꯇ꯭ꯔꯤꯛ ꯇꯟ 3,994 ꯂꯣꯝ ꯃꯥꯏꯀ꯭ꯔꯣꯐꯥꯏꯕꯔ ꯅꯨꯡꯁꯤꯠꯇ ꯇꯤꯜꯂꯔꯤ꯫ ꯗ꯭ꯔꯥꯏꯌꯔꯗꯒꯤ ꯊꯣꯔꯛꯂꯤꯕ ꯑꯀꯨꯞꯄ ꯎꯐꯨꯜ ꯃꯥꯏꯀ꯭ꯔꯣꯐꯥꯏꯕꯔ ꯑꯁꯤ ꯃꯤꯑꯣꯏꯕꯗ ꯅꯠꯇꯅ ꯁꯥ ꯁꯟꯁꯤꯡꯗꯁꯨ ꯆꯥꯎꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯍꯜꯂꯤ꯫ ꯃꯥꯏꯀ꯭ꯔꯣꯐꯥꯏꯕꯔꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯑꯣꯏꯕ ꯑꯃꯗꯤ ꯁꯥ ꯁꯟꯁꯤꯡꯗ ꯃꯤꯔꯣꯟꯕꯒꯤ ꯆꯥꯡ ꯍꯟꯊꯍꯜꯂꯤ, ꯂꯣꯏꯅꯅ ꯍꯣꯔꯃꯣꯟ ꯕꯦꯂꯦꯟꯁ ꯑꯣꯏꯅ ꯊꯝꯕꯗꯁꯨ ꯆꯥꯎꯅ ꯑꯌꯦꯠ ꯑꯄꯟ ꯄꯤꯔꯤ꯫ ꯅꯤꯡꯁꯥ ꯁꯣꯔ ꯍꯣꯟꯕꯗꯁꯨ ꯍꯛꯆꯥꯡꯗ ꯆꯪꯈꯤꯗꯨꯅ ꯂꯥꯏꯅꯥ ꯀꯌꯥ ꯊꯣꯛꯍꯜꯂꯛꯄ ꯌꯥꯏ ꯍꯥꯏꯔꯤ꯫ ꯆꯥꯏꯅꯥ ꯑꯃꯗꯤ ꯔꯁꯤꯌꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤꯁꯤꯡ ꯈꯟꯒꯠꯇꯨꯅ US ꯑꯃꯗꯤ ꯌꯨꯔꯣꯞ ꯂꯩꯕꯥꯛꯁꯤꯡꯗ ꯂꯥꯟꯗꯥꯍꯟꯈ꯭ꯔꯦ꯫ ꯆꯥꯏꯅꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯁꯤ ꯖꯤꯟꯄꯤꯡ ꯑꯃꯗꯤ ꯔꯁꯤꯌꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯅ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤꯁꯤꯡ ꯈꯟꯒꯠꯇꯨꯅ US ꯑꯃꯗꯤ ꯌꯨꯔꯣꯞ ꯂꯩꯕꯥꯛꯁꯤꯡꯗ ꯂꯥꯟꯗꯥꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯗꯤ ꯁꯟꯒꯤ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯆꯥꯏꯅꯥ ꯑꯃꯗꯤ ꯔꯁꯤꯌꯥꯅ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤꯁꯤꯡꯗ US ꯑꯃꯗꯤ ꯌꯨꯔꯣꯞ ꯂꯩꯕꯥꯛꯁꯤꯡꯗ ꯂꯥꯟꯗꯥꯍꯜꯂꯤꯕ ꯑꯁꯤ ꯅꯣꯡꯃꯩ ꯑꯃꯗꯤ ꯃꯤꯁꯥꯏꯜ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯟꯗꯥꯍꯟꯕ ꯅꯠꯇꯦ꯫ ꯁꯛꯍꯦꯟꯕꯤ ꯅꯨꯄꯤꯁꯤꯡ ꯑꯁꯤꯅ US ꯑꯃꯗꯤ ꯌꯨꯔꯣꯞ ꯂꯩꯕꯥꯛꯁꯤꯡꯒꯤ ꯒꯚꯔꯟꯃꯦꯟꯠꯇ ꯃꯔꯨꯑꯣꯏꯕ ꯊꯕꯛ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡ, ꯁꯥꯏꯟꯇꯤꯁꯠꯁꯤꯡ ꯑꯃꯗꯤ ꯏꯟꯖꯤꯅꯤꯌꯔꯁꯤꯡꯗ ꯃꯤꯑꯣꯏꯁꯤꯡꯗ ꯃꯈꯣꯏꯒꯤ ꯃꯁꯛ ꯐꯖꯕ ꯑꯗꯨꯗ ꯉꯥꯎꯍꯜꯂꯒ ꯅꯨꯡꯁꯤꯒꯤ ꯂꯥꯡꯗ ꯊꯨꯍꯜꯂꯒ ꯂꯩꯕꯥꯛꯁꯤꯡ ꯑꯗꯨꯒꯤ ꯑꯔꯣꯟ ꯑꯊꯨꯞ ꯑꯃꯗꯤ ꯑꯇꯩ ꯑꯇꯣꯞꯄ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯡ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯁꯤꯖꯤꯟꯅꯕꯅꯤ ꯍꯥꯏꯔꯤ꯫ USꯀꯤ ꯍꯥꯟꯅꯒꯤ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯅꯥꯂꯥꯏꯁꯤꯁ ꯖꯦꯐ ꯁ꯭ꯇꯣꯐꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯆꯥꯏꯅꯥ ꯑꯃꯗꯤ ꯔꯁꯤꯌꯥꯅ US ꯑꯃꯗꯤ ꯌꯨꯔꯣꯞ ꯂꯩꯕꯥꯛꯁꯤꯡꯗ ꯆꯠꯅꯔꯤꯕ ꯀꯥꯡꯂꯣꯟ ꯌꯥꯝꯅ ꯐꯖꯅ ꯈꯪꯉꯤ, ꯃꯔꯝ ꯑꯗꯨꯅ ꯁ꯭ꯇꯥꯔꯠꯑꯞꯁ, ꯑꯦꯖꯨꯀꯦꯁꯟ ꯏꯟꯁꯇꯤꯇ꯭ꯌꯨꯠ, ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃꯗꯤ ꯗꯤꯐꯦꯟꯁꯀ ꯃꯔꯤ ꯂꯩꯅꯕ ꯄ꯭ꯔꯣꯖꯦꯛꯠꯁꯤꯡꯗ ꯍꯥꯏꯔꯤꯕ ꯁꯛꯍꯦꯟꯕꯤ ꯅꯨꯄꯤꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯑꯔꯣꯟ ꯏ-ꯄꯥꯎꯁꯤꯡ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯆꯥꯏꯅꯥ ꯑꯃꯗꯤ ꯔꯁꯤꯌꯥꯅ ꯀꯣꯂꯦꯖ ꯇꯝꯂꯤꯕꯤ ꯃꯍꯩꯔꯣꯏ ꯅꯨꯄꯤꯁꯤꯡꯕꯨꯁꯨ ꯃꯤꯁꯟ ꯑꯁꯤꯗ ꯁꯤꯖꯤꯟꯅꯔꯤ ꯍꯥꯏꯔꯤ꯫ ꯆꯥꯏꯅꯥ ꯑꯃꯗꯤ USꯀꯤ ꯃꯔꯛꯇ ꯌꯥꯅꯕ ꯄꯨꯔꯛꯈ꯭ꯔꯦ꯫ ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯑꯃꯗꯤ ꯆꯥꯏꯅꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯁꯤ ꯖꯤꯟꯄꯤꯡ ꯑꯅꯤ ꯎꯅꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯅꯔꯝꯕ ꯕꯤꯖꯤꯅꯦꯁꯀꯤ ꯆꯌꯦꯠꯅꯕꯁꯤꯡ ꯂꯣꯏꯁꯤꯟꯗꯨꯅ ꯌꯥꯅꯕ ꯄꯨꯔꯛꯈ꯭ꯔꯦ ꯍꯥꯏꯅ ꯆꯥꯏꯅꯥꯒꯤ ꯁ꯭ꯄꯣꯛꯁꯄꯔꯁꯟ ꯂꯤ ꯆꯦꯡꯒꯥꯡ ꯑꯃꯗꯤ USꯀꯤ ꯐꯥꯏꯅꯥꯟꯁ ꯃꯤꯅꯤꯁꯇꯔ ꯁ꯭ꯀꯣꯠ ꯕꯦꯁꯦꯟꯠꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯆꯥꯎꯅ ꯆꯌꯦꯠꯅꯕ ꯂꯩꯔꯝꯕ US ꯑꯃꯗꯤ ꯆꯥꯏꯅꯥꯒꯤ ꯃꯔꯛꯇ ꯌꯥꯅꯕ ꯄꯨꯔꯛꯄ ꯉꯝꯈ꯭ꯔꯕꯁꯨ US ꯑꯃꯗꯤ ꯏꯟꯗꯤꯌꯥ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯥꯅꯕ ꯄꯨꯔꯛꯄ ꯉꯝꯗꯕ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯗꯤ ꯆꯥꯎꯅ ꯃꯥꯡꯖꯕ ꯑꯣꯏꯔꯛꯄ ꯌꯥꯏ ꯍꯥꯏꯔꯤ꯫